ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟꯅꯥꯎꯁꯤꯡ, ꯉꯁꯤꯗꯤ ꯑꯩꯅ ꯁꯤꯗ ꯎꯠꯆꯔꯤꯕ ꯀꯪꯂꯥ ꯌꯦꯟꯁꯤꯒ ꯑꯗꯨꯒ ꯁꯤꯗ ꯂꯩꯖꯔꯤꯕ ꯀꯥꯡꯇꯛ ꯇꯪꯈꯥꯏꯁꯦ ꯁꯤꯒ ꯑꯗꯨꯒ ꯌꯣꯡꯆꯥꯛꯁꯤꯒ ꯑꯂꯨꯁꯤꯒ ꯍꯥꯞꯆꯤꯟꯖꯔꯛꯑꯒ ꯀꯪꯂꯥ ꯌꯦꯟ ꯏꯔꯣꯟꯖꯔꯛꯑꯒꯦ꯫ ꯑꯗꯨꯒ ꯁꯤꯗ ꯂꯩꯖꯔꯤꯕ ꯃꯌꯥꯝꯁꯤꯁꯦ ꯅꯨꯡꯊꯔꯣꯏꯅꯦ, ꯑꯩꯅ ꯃꯇꯣꯡꯁꯦ ꯐꯖꯅ ꯀꯣꯠꯊꯣꯛꯆꯔꯕꯅꯦ꯫ ꯑꯗꯨꯒ ꯁꯤꯗ ꯂꯩꯖꯔꯤꯕ ꯃꯌꯥꯟꯁꯤꯡꯁꯦ ꯇꯧꯔꯒ ꯑꯗꯨꯒ ꯁꯤꯒꯤ ꯃꯔꯣꯏ ꯃꯄꯥꯡꯁꯤꯡꯁꯦ ꯍꯥꯞꯆꯤꯟꯖꯔꯒ ꯊꯔꯣꯏ ꯀꯥꯡꯉꯧ ꯑꯃ ꯉꯧꯖꯔꯛꯑꯒꯦ꯫ ꯑꯗꯨꯅ ꯉꯧꯅꯕ ꯑꯝꯇ ꯁꯦꯝꯖꯔꯛꯈꯤꯒꯦ ꯃꯌꯥꯝ ꯏꯔꯣꯟꯅꯕ ꯍꯥꯟꯅ ꯑꯩ ꯐꯨꯠꯆꯔꯛꯀꯦ꯫ ꯍꯋꯥꯏ ꯀꯥꯡꯇꯛ ꯇꯪꯈꯥꯏꯒ ꯑꯂꯨꯒ ꯍꯥꯞꯆꯤꯟꯖꯔꯦ, ꯑꯗꯨꯒ ꯀꯪꯂꯥ ꯌꯦꯟꯒ ꯍꯥꯞꯆꯤꯟꯖꯔꯛꯀꯦ꯫ ꯃꯌꯥꯝ ꯏꯁꯤꯡ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ, ꯑꯗꯨꯒ ꯃꯌꯥꯝ ꯉꯥꯔꯤꯒ ꯃꯣꯔꯣꯛꯀꯗꯤ ꯍꯣꯔꯦꯟ ꯑꯩ ꯉꯧꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯃꯌꯥꯝ꯫ ꯁꯨꯃꯥꯏꯅ ꯑꯀꯪꯕ ꯉꯧꯕꯁꯤꯗ ꯂꯣꯟꯕꯁꯤꯗꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯉꯥꯔꯤꯁꯦ ꯊꯥꯎꯗ ꯇꯥꯎꯊꯣꯛꯑꯒ ꯍꯥꯞꯄꯁꯦ ꯁꯤꯅ ꯍꯥꯎꯏ꯫ ꯍꯣꯔꯦꯟ ꯉꯥꯔꯤꯒ ꯃꯣꯔꯣꯛꯒ ꯊꯥꯎꯗ ꯑꯩ ꯇꯥꯎꯊꯣꯛꯆꯔꯒ ꯍꯥꯞꯆꯤꯟꯖꯔꯛꯀꯦ꯫ ꯃꯌꯥꯝ ꯏꯔꯣꯟꯕ ꯐꯨꯠꯂꯤꯉꯩꯁꯤꯗ ꯀꯥꯡꯉꯧ ꯉꯧꯊꯣꯛꯆꯔꯛꯀꯦ꯫ ꯖꯤꯔꯥ ꯃꯄꯨꯝ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ, ꯑꯗꯨꯒ ꯇꯤꯜꯍꯧ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ, ꯆꯅꯝ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ, ꯁꯤꯡ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ, ꯑꯗꯨꯒ ꯅꯥꯀꯨꯞꯄꯤ ꯑꯩꯅ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ꯫ ꯃꯌꯥꯝ ꯅꯥꯀꯨꯞꯄꯤꯁꯦ ꯃꯌꯥꯝ ꯑꯀꯪꯕꯗ ꯑꯩꯅ ꯆꯤꯡꯊꯣꯛꯆꯔꯒ ꯑꯩꯅ ꯍꯥꯞꯆꯤꯟꯖꯒꯦ ꯊꯥꯎꯗ ꯃꯌꯥꯝ꯫ ꯃꯅꯝꯒꯗꯤ ꯃꯌꯥꯝ ꯅꯨꯡꯁꯤꯔꯦ, ꯍꯥꯎꯒꯗꯕ ꯃꯥꯜꯂꯦ ꯃꯌꯥꯝ꯫ ꯑꯝꯇ ꯉꯥꯏꯍꯥꯛ ꯉꯧꯖꯈꯤꯒꯦ꯫ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯤꯇꯪ ꯍꯥꯞꯆꯤꯟꯖꯧꯒꯦ꯫ ꯃꯌꯥꯝ ꯐꯗꯤꯒꯣꯝ ꯃꯔꯨ ꯄꯥꯎꯗꯔ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ, ꯑꯗꯨꯒ ꯖꯤꯔꯥ ꯄꯥꯎꯗꯔ ꯈꯤꯇꯪꯒ ꯍꯥꯞꯆꯤꯟꯖꯒꯦ꯫ ꯑꯗꯨꯒ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯃꯨꯟꯗ꯭ꯔꯤꯉꯩ ꯇꯪꯈꯥꯏ ꯃꯨꯟꯖꯜꯂꯛꯄꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯔꯣꯏꯁꯦ ꯍꯥꯞꯆꯤꯟꯖꯔꯒ ꯉꯧꯕꯁꯦ ꯁꯤꯅ ꯍꯥꯎꯏ ꯃꯌꯥꯝ꯫ ꯑꯗꯨ ꯈꯔ ꯃꯨꯟꯕꯁꯨ ꯃꯥꯟꯅꯔꯛꯄꯗ ꯑꯗꯨꯝ ꯃꯔꯣꯏꯁꯤ ꯆꯞ ꯆꯥꯅ ꯀꯩꯅꯣ ꯇꯧꯔꯛꯑꯅꯤ, ꯃꯨꯜꯂꯛꯑꯅꯤ ꯃꯌꯥꯝ꯫ ꯑꯗꯨꯅ ꯆꯦꯟꯗ ꯑꯣꯠꯈꯥꯏꯖꯔꯒ ꯉꯥꯏꯍꯥꯛ ꯉꯧꯖꯈꯤꯒꯦ꯫ ꯃꯌꯥꯝ ꯍꯥꯎꯒꯗꯕꯗꯤ ꯃꯥꯜꯂꯦ, ꯃꯅꯝꯒ ꯅꯨꯡꯁꯤꯔꯒ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯅꯥꯀꯨꯞꯄꯤꯒꯤ ꯃꯌꯥꯝ ꯑꯀꯪꯕ ꯑꯣꯏꯕꯁꯨ ꯃꯌꯥꯝ ꯀꯣ ꯑꯩꯈꯣꯏꯒꯤ ꯆꯤꯡꯊꯣꯔꯛꯄꯁꯤ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯇꯧꯋꯦ ꯃꯌꯥꯝ꯫ ꯑꯗꯨꯅ ꯃꯅꯝꯁꯤ ꯐꯖꯅ ꯅꯨꯡꯁꯤ ꯃꯌꯥꯝ꯫ ꯍꯥꯎꯅꯕ ꯐꯖꯅ ꯉꯧꯖꯔꯛꯀꯦ ꯃꯌꯥꯝ꯫ ꯃꯤꯅꯤꯠ 10ꯃꯨꯛ ꯐꯖꯅ ꯉꯧꯖꯔꯦ꯫ ꯑꯗꯨꯒ ꯌꯣꯡꯆꯥꯛꯁꯤꯁꯨ ꯍꯥꯞꯆꯤꯟꯖꯔꯒ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯉꯧꯖꯈꯤꯒꯦ ꯃꯌꯥꯝ꯫ ꯑꯂꯨꯁꯨ ꯍꯥꯞꯆꯤꯟꯖꯔꯣꯒꯦ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯑꯗꯨꯝ꯫ ꯃꯌꯥꯝ ꯇꯪꯈꯥꯏ ꯆꯟꯖꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯨꯝꯁꯦ ꯍꯥꯟꯅ ꯍꯥꯞꯆꯜꯍꯧꯒꯦ꯫ ꯁꯨꯃꯥꯏꯅ ꯊꯨꯝ ꯍꯥꯞꯄꯁꯤꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡ ꯊꯤꯟꯅ ꯃꯨꯜꯂꯒ ꯑꯩꯈꯣꯏꯒꯤ ꯊꯨꯝꯁꯦ ꯆꯪꯉꯒ ꯃꯌꯥꯝ ꯍꯥꯎꯏ꯫ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯅꯨꯡ ꯊꯔꯣꯏꯒꯤ ꯈꯔꯒ ꯀꯨꯞꯄꯒ ꯃꯌꯥꯝ, ꯑꯗꯨꯅ ꯅꯨꯡ ꯊꯔꯣꯏꯒ ꯑꯣꯏꯕꯅꯤ ꯃꯌꯥꯝ ꯈꯔꯒ ꯀꯨꯞꯄꯦ꯫ ꯑꯃꯨꯛ ꯎꯈꯤꯗ꯭ꯔꯦ ꯃꯌꯥꯝ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯍꯥꯎꯗꯤ ꯍꯥꯎꯕꯅꯦ ꯃꯌꯥꯝ, ꯅꯨꯡ ꯊꯔꯣꯏꯁꯦ ꯃꯍꯥꯎꯁꯦ ꯌꯥꯝ ꯂꯩꯕꯅꯦ ꯃꯌꯥꯝ꯫ ꯑꯩꯅꯁꯨ ꯌꯥꯝꯅ ꯄꯥꯝꯖꯩ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯇꯣꯡ ꯂꯧꯊꯣꯛꯑꯒ ꯉꯧꯔꯒ ꯆꯥꯕꯁꯦ ꯃꯌꯥꯝ ꯀꯣ꯫ ꯃꯅꯝꯒꯗꯤ ꯅꯨꯡꯁꯤꯔꯦꯍꯦ ꯃꯌꯥꯝ꯫ ꯑꯗꯨ ꯃꯌꯥꯝ ꯊꯨꯝ ꯊꯥꯛꯄꯒꯤ ꯃꯤꯅꯤꯠ 5 ꯑꯃ 10 ꯑꯃ ꯐꯖꯅ ꯉꯧꯖꯈꯤꯒꯦ꯫ ꯑꯗꯨꯒ ꯀꯣꯟꯅ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ꯫ ꯃꯔꯛꯁꯤꯗ ꯃꯆꯨ ꯈꯔ ꯍꯥꯞꯆꯤꯟꯖꯔꯛꯀꯦ꯫ ꯑꯗꯨ ꯃꯌꯥꯝ ꯃꯣꯔꯣꯛ ꯑꯇꯦꯛꯄꯕꯨꯗꯤ ꯊꯥꯏ ꯍꯥꯏꯕꯨ ꯃꯌꯥꯝ, ꯑꯗꯣ ꯑꯩꯗꯤ ꯃꯣꯔꯣꯛ ꯈꯤꯇꯪ ꯁꯥꯔꯒ ꯁꯨꯃꯥꯏꯅ ꯆꯥꯕꯁꯦ ꯍꯥꯎꯏ꯫ ꯑꯗꯨꯅ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯔꯒ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯑꯣꯠꯈꯥꯏꯖꯈꯤꯒꯦ ꯃꯌꯥꯝ꯫ ꯃꯔꯛꯁꯤꯗ ꯉꯥꯏꯔꯣꯡ ꯄꯥꯎꯗꯔ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯃꯌꯥꯝ꯫ ꯉꯥꯏꯔꯣꯡ ꯄꯥꯎꯗꯔꯒ ꯍꯥꯞꯆꯤꯜꯂꯦ, ꯑꯗꯒꯤ ꯅꯥꯀꯨꯞꯄꯤꯒ ꯍꯥꯞꯄꯦ ꯃꯌꯥꯝ꯫ ꯃꯅꯝꯁꯤ ꯅꯨꯡꯁꯤꯔꯦꯍꯦ, ꯊꯔꯣꯏꯒꯤꯒ ꯃꯥꯒꯤ ꯃꯅꯝ ꯇꯣꯉꯥꯟꯕ ꯇꯣꯞꯄ ꯃꯅꯝ ꯑꯃ ꯃꯌꯥꯝ ꯊꯣꯛꯄꯗꯣ ꯃꯌꯥꯝ ꯀꯣ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤ ꯃꯌꯥꯝ꯫ ꯆꯥꯛꯀ ꯂꯥꯝꯕꯅꯤ ꯃꯌꯥꯝ, ꯄꯨꯛꯁꯤꯗ ꯌꯥꯗ꯭ꯔꯦꯍꯦ ꯃꯌꯥꯝ꯫ ꯍꯥꯎꯗꯤ ꯍꯥꯎꯔꯅꯤ ꯃꯅꯝꯒ ꯅꯨꯡꯁꯤꯔꯒ ꯃꯌꯥꯝ꯫ ꯉꯥꯏꯍꯥꯛ ꯉꯧꯖꯈꯤꯒꯦ ꯃꯌꯥꯝ꯫ ꯏꯔꯣꯝꯕꯁꯦ ꯍꯥꯐ ꯕꯣꯏꯜ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ, ꯑꯗꯨꯅ ꯑꯝꯇ ꯂꯧꯊꯣꯛꯆꯒꯦ꯫ ꯃꯁꯛꯁꯦ ꯎꯕ ꯑꯗꯨꯝ ꯈꯪꯉꯦ ꯃꯌꯥꯝ꯫ ꯑꯗꯨꯅ ꯌꯣꯡꯆꯥꯛꯁꯦ ꯍꯥꯞꯆꯤꯟꯖꯒꯦ꯫ ꯇꯤꯟꯁꯤꯅ ꯄꯪꯍꯥꯗ ꯍꯥꯏ ꯃꯌꯥꯝ, ꯆꯥꯛꯀ ꯂꯥꯝꯕꯅꯦ ꯇꯧꯔꯤꯁꯦ, ꯃꯅꯝꯁꯤꯒ ꯌꯥꯗ꯭ꯔꯦ꯫ ꯁꯤ ꯉꯥꯏꯍꯥꯛ ꯌꯣꯡꯆꯥꯛ ꯍꯥꯞꯄꯒꯤ ꯉꯥꯏꯍꯥꯛ ꯐꯨꯠꯆꯈꯤꯒꯦ ꯃꯌꯥꯝ꯫
ꯀꯥꯡꯉꯧꯁꯦ ꯃꯨꯟꯖꯜꯂꯛꯑꯦ ꯑꯗꯨꯅ ꯃꯨꯟꯖꯜꯂꯛꯄꯁꯤꯗ ꯃꯨꯛꯊ꯭ꯔꯨꯕꯤꯒ ꯑꯗꯨꯒ ꯍꯩꯔꯤꯕꯣꯞꯀ ꯑꯩꯅ ꯄꯥꯎꯗꯔ ꯁꯦꯝꯖꯕꯅꯦ ꯑꯗꯨ ꯍꯥꯞꯆꯤꯟꯖꯒꯦ ꯃꯌꯥꯝ ꯑꯣꯠꯈꯥꯏꯖꯒꯦ ꯃꯌꯥꯝ ꯃꯅꯝꯗꯤ ꯅꯨꯡꯁꯤꯔꯦꯍꯦ ꯃꯌꯥꯝ ꯃꯨꯛꯊ꯭ꯔꯨꯕꯤꯒꯤ ꯄꯥꯎꯗꯔꯒ ꯑꯗꯒꯤ ꯍꯩꯔꯤꯕꯣꯞꯀꯤ ꯄꯥꯎꯗꯔ ꯀꯩꯌꯣ ꯃꯌꯥꯝ ꯍꯥꯞꯄꯗꯣ ꯃꯌꯥꯝ ꯑꯗꯨꯅ ꯃꯅꯝꯗꯤ ꯅꯨꯡꯁꯤꯔꯒ ꯃꯌꯥꯝ ꯍꯥꯎꯗꯤ ꯍꯥꯎꯔꯅꯤꯍꯦ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯁꯦ ꯍꯣꯔꯦꯟ ꯂꯣꯏ ꯂꯣꯏꯔꯒ ꯎꯠꯆꯔꯒꯦ ꯑꯗꯨꯒ ꯏꯔꯣꯟꯕ ꯑꯃꯨꯛ ꯌꯦꯡꯒꯦ ꯃꯌꯥꯝ 이런버전 문물에 영지고 마ям 문복이 맛있게 오래 마ям 또 하와이지 문질래 나 인 아무 땅디 가 통기게 두가 당겨저렇게 마ям 강우지 문질래 아두나 가지고 합선저렇게 두가 럭선저렇게 마ям 이런버기 가리 먹저렇게 ꯃꯌꯥꯝ ꯃꯣꯔꯣꯛ ꯀꯥꯟꯆꯤꯅꯦ ꯑꯗꯨꯒ ꯉꯥꯔꯤꯒ ꯉꯧꯊꯣꯛꯆꯕꯗꯨ ꯁꯤꯗ ꯂꯩꯖꯔꯦ ꯊꯨꯝ ꯍꯥꯞꯆꯤꯟꯖꯔꯒ ꯁꯤ ꯑꯃꯇ ꯑꯩ ꯐꯖꯅ ꯃꯦꯠꯈꯥꯏꯖꯈꯤꯒꯦ ꯃꯌꯥꯝ ꯉꯥꯔꯤ ꯃꯣꯔꯣꯛꯁꯦ ꯅꯦꯠꯈꯥꯏꯖꯕ ꯂꯣꯏꯖꯔꯦ ꯑꯗꯨꯅ ꯏꯔꯣꯟꯕ ꯍꯥꯞꯆꯤꯟꯖꯔꯛꯀꯦ ꯃꯌꯥꯝꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯝꯇ ꯐꯖꯅ 이런저렇게 ꯑꯗꯨꯒ ꯄꯨꯡꯂꯣꯏ ꯂꯣꯏꯔꯒ ꯀꯣꯟꯅ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯏꯆꯝ ꯆꯝꯅ ꯅꯨꯡꯊꯔꯣꯏ ꯀꯥꯡꯉꯧ ꯑꯃ ꯉꯧꯖꯔꯦ ꯑꯗꯨꯒ ꯀꯪꯂꯥꯌꯦꯟ ꯏꯔꯣꯟꯕ ꯑꯃ ꯏꯔꯣꯟꯖꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯃꯊꯪꯗꯁꯨ ꯑꯅꯧ ꯑꯅꯧꯕ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁꯤ ꯑꯣꯏꯅ ꯊꯥꯒꯠꯆꯔꯒꯦ